ꯍꯧꯖꯤꯛꯀꯤ ꯁꯤꯡꯖꯃꯩ ꯑꯀꯥꯝꯄꯥꯠꯇ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯔꯦꯂꯤꯒꯤ ꯀꯔꯤꯒꯤ ꯇꯧꯔꯤꯁꯤ ꯃꯣꯏꯒꯤꯁꯤ ꯆꯨꯝꯅꯒꯤ ꯔꯤꯂꯤꯞ ꯀꯦꯝꯞꯇꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯨ ꯑꯗꯥ ꯅꯠꯇꯕ MLAꯁꯤꯡꯒꯤ ꯌꯨꯝꯗ ꯃꯣꯏ ꯂꯩꯒꯦ ꯑꯗꯨꯒ MLAꯁꯤꯡꯒꯤ ꯐꯦꯃꯤꯂꯤ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯌꯣꯏ ꯇꯧꯔꯤꯕ ꯄꯣꯠꯁꯤꯒꯤ ꯁꯤ ꯑꯣꯏꯒꯗꯕ ꯑꯣꯏꯔꯣꯏꯗꯕꯗꯨ ꯅꯠꯇꯕꯗ ꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯖ ꯇꯧꯕ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯗ ꯌꯥꯎꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯏꯟꯁꯜꯂꯦ ꯑꯩꯅ ꯁꯤ ꯍꯥꯎꯁ ꯏꯟ ꯁꯦꯁꯟ ꯂꯩꯕꯅꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤꯁꯤ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯀꯅꯥꯅꯁꯨ ꯊꯣꯛꯍꯟꯅꯤꯡꯕ ꯊꯧꯗꯣꯛ ꯅꯠꯇꯦ ꯀꯅꯥꯅꯁꯨ ꯊꯣꯛꯍꯟꯅꯤꯡꯕ ꯊꯧꯗꯣꯛ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯜꯂꯨ ꯑꯣꯏꯅ ꯇꯧꯕ ꯂꯥꯛꯄ ꯗꯤꯃꯥꯟꯗꯨ ꯍꯥꯏ ꯀꯣꯔꯠꯇꯒꯤ ꯑꯣꯔꯗꯔ ꯑꯃꯅ ꯃꯗꯨ ꯒꯣꯔꯃꯦꯟꯗ ꯍꯞꯇꯥ 4ꯒꯤ ꯃꯅꯨꯡꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯀꯗꯕꯅꯤ ꯔꯤꯀꯣꯃꯦꯟ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯈꯛꯀꯤ ꯀꯦꯁꯇꯨꯗꯒꯤꯅꯦꯕ ꯃꯁꯤ ꯊꯣꯛꯈ꯭ꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯀꯅꯥꯝꯇꯅ MLAꯁꯤꯡꯅ ꯏꯟꯁꯤꯜꯂꯨꯕꯁꯨ ꯅꯠꯇꯦ ꯀꯅꯥꯝꯇꯅ ꯏꯟꯁꯤꯜꯂꯨꯕꯁꯨ ꯅꯠꯇꯦ ꯀꯅꯥꯝ ꯇꯧꯔꯨꯕꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯑꯗ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯔꯦꯗ ꯊꯣꯛꯏꯕ ꯆꯥꯟꯗꯥꯃꯔꯗ ꯊꯣꯛꯏꯕ ꯁꯤ ꯄꯣꯠꯁꯤ ꯌꯥꯝꯅ ꯒ꯭ꯔꯤꯝ ꯑꯣꯏꯕ ꯍꯧꯖꯤꯛ ꯍꯦꯛ ꯊꯥꯔꯨꯕꯗ ꯃꯗꯨꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯌꯥꯕ ꯁꯣꯏꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯔ ꯁꯤꯆꯨꯋꯦꯁꯟꯁꯤ ꯇꯧꯅ ꯍꯧꯖꯤꯛ ꯄꯤꯁ ꯇꯣꯛꯀꯤ ꯀꯔꯤꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤꯑꯕ ꯉꯔꯥꯡ ꯃꯊꯛꯁꯨ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯜꯆꯔꯗ ꯃꯌꯥꯝ ꯐꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯔꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯟꯅ ꯑꯣꯅꯔꯦꯕꯜ MLAꯁꯤꯡ ꯃꯦꯝꯕꯔꯁꯤꯡ ꯃꯌꯥꯝ ꯆꯪꯉ ꯍꯣꯠꯅꯔꯤ ꯑꯗ ꯃꯁꯤꯗꯩꯗ ꯁꯤꯒꯨꯝꯕ ꯍꯧꯖꯤꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯇꯧꯕ ꯂꯨꯕ ꯊꯕꯛꯁꯤꯡꯗꯩꯗ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯖ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯇꯧꯕꯤꯅꯨ ꯍꯥꯏꯗꯅ ꯑꯩ ꯃꯁꯤꯃꯇꯪ ꯑꯩ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯩ ꯃꯌꯥꯝꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯤꯁ ꯍꯟꯖꯜꯂꯛꯅꯕ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯠꯅꯕ ꯍꯧꯖꯤꯛ ꯆꯠꯅꯕꯁꯨ ꯍꯧꯔꯦ ꯑꯗꯣ ꯀꯟꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯨꯝ ꯁꯥꯒꯠꯇꯅ ꯈꯣꯠꯀꯠꯇꯅ ꯄꯩꯁా ꯊꯥꯗꯗꯅ ꯍꯣꯠꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯄ꯭ꯔꯖꯥ ꯃꯔꯤ ꯂꯩꯅꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯏꯔꯣ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯔꯣ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯏꯔꯣ ꯃꯁꯤ ꯇꯧꯕꯤꯅꯨ ꯍꯥꯏꯅ ꯑꯩ ꯃꯁꯤꯃꯇ ꯑꯄꯤꯜ ꯇꯧꯖꯔꯤ House is in